Rims Hospital की staff ama positive oibadagi OPD numit mangani thingjinkhrei Thawal contact tracing tawda mioi manga amagasu positive oire Rims Hospital ki respiratory medicine department de attendant oina thabak tawba mioi amanga si COVID-19 positive oiba thengnabadagi department kharagi OPD amasum hospital asigi department khara numit mangani thingjinkhrei Rims की मेडिकल सुपरिटेंडेंट प्रोफेसर टीएस अरुणा थदरक सिरोल अमनहाई हंदक थवाल डिस्ट्रिक्ट पॉजिटिव ओइबा थेंगनखिबा प्रधान यावनो क्वारंटाइन सेंटर की वॉलंटियर अहुम अमदी रिम्स त पीजी तोबा डॉक्टर अदुगा नकनरुबा मियोय सिंगी खुंगुल लीदुना ngasi मियोय सामगा यांखै की सैंपल टेस्ट तोबदा मियोय मंगा पॉजिटिव ओइबा थेंगनरखिबने थवाल की फंगवा पाव अमगी मतुंग इना ngasi पॉजिटिव ओइखिबा दुदा हौखिबा जुलाई 13 ta लिलोंदगी पॉजिटिव ओइखिबा वॉलंटियर अमगी नुपी अमदी मसा मसु यावे ngasi gi miyoy manga adu thawal laisang themdagi ama aduga lilongdagi mari ni hairi hojik phawbra thawal district hospital gi testing center asida punna miyoy samri go humdaga tre rapid antigen kits ki matena covid-19 test tawkhrei masigi manungda miyoy kun ga tare positive oibadagi thawal gi covid care center da thamkhrei hairi Rims की मेडिकल सुपरिटेंडेंट टीएस अरुणा थदरक पसिरोल असigi matungina ngasi positive oiba thengnari be attendant asi covid की ward duty takiba leitri adubo magna hospital asida duty tawringi matamda respiratory medicine की OPD respiratory medicine ward OPD block ta leiba ECG room radio diagnostics department respiratory medicine department amadi public surgery department da sanglama thengnare maram asina maana sanglama department sing amadi OPD block asi sayol amagi oina athingba thamkigani hansu pawsina makhatana phungdurokli yamna su nungaitaba amasum thoningdaba thodok amana mu angang ama hondoklamle pokpada ngairiba angang nupi masa ama nupi gi bag manungda haplaga torbanda hondoklamle Susampur district ki laisang khun mapa khuga turel gi torbanda nupi gi khawra habaga hondoklamba angang nupi masa adu thengnakibane police na angang adu gi haksang lokhalaba matung Hilton Youth formal oina cemetery da lairol sankhre haina su pawsina makhatari atopa maroiba paw manamanga sidagi ILP Manipur government ki home department na sayi asigi March 13 amasum 19 gi thokiba order amagi matungina Manipur inner line permit ILP pibagi thabak leptuna lakhibadu July 18 dagi mari lenaba police office police station singda makhatana pib horagani masigi matana ngasi special secretary home S Gyan Prakash na sorol ama thokibaga loina na mari lenaba office singna instruction asi ngakna satna basu khangan khrehaina pawsna makhatari atopa paw manamo Haukiba tang tarago humdoi tha tarer Englishing ani kun nithokaba numit asigi nungthil gi pung ama makhai taba matamda telong me lekai de leiba moirang them Arun Kumar gi loinabi irungbam ningol moirang them ongbi sakhen bi leima sei kun ga manga masa nupi tha nipan gi angang ga loina na yumda gi okto tongduna mayum na satni haiduna satkibadagi ngasi July tang kun tha tarer Englishing ani gi kun nithokaba numit asi phawba mafam khangdana leirakli Auto driver adugi maming akoizam Rasmohan telhau mamang lekai da leiba laikhidraba akoizam inausagi masani pane makhoi ahum asi ngasi phawba thiba khangdana leirakli kana gumbana thengnabirabadi manak nakpa police station da pau pibiu natragana maki mapuroiba moyangthem Arun Kumar da pau pibiu phone number 7085923007 natragana 8837232338 ni hairi